ꯑꯍꯥꯟꯕ ꯃꯛꯇꯗ ꯕꯣꯏꯅꯥꯎ ꯀꯩꯁꯥꯝ ꯍꯥꯛꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯆꯔꯪ ꯂꯣꯏꯅꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯗꯕꯨ ꯍꯤꯔꯝ ꯑꯗꯨꯗꯤ ꯆꯤꯡꯉꯨ ꯃꯥꯏꯆꯧ ꯅꯥꯎꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯇꯥꯛꯄꯤꯔꯝꯕ ꯃꯇꯝ ꯈꯣꯡꯂꯩ ꯄꯥꯎꯇꯥꯛ ꯄꯥꯎꯖꯦꯜꯒꯤ ꯋꯥꯟꯊꯣꯡꯅꯤ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯅꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯧꯃꯤꯟꯅꯁꯤ꯫ ꯀꯪꯂꯥ ꯃꯩ ꯍꯧꯔꯦ ꯃꯄꯥ ꯃꯄꯨ ꯃꯤꯔꯥꯏꯔꯒꯅꯤ꯫ ꯀꯪꯂꯥꯗꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯂꯥꯏꯅꯤꯡ, ꯅꯥꯠ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯈꯣꯏꯗꯧꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯃꯐꯝ ꯑꯁꯤ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯕꯒꯨꯝ ꯄꯣꯈꯥꯏꯔꯒꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡ, ꯅꯥꯠ ꯑꯃꯁꯨꯡ ꯂꯩꯉꯥꯛꯇ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯧꯔꯒꯅꯤ꯫ ꯃꯄꯥ ꯃꯆꯥ, ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯌꯦꯛꯅꯕ, ꯌꯦꯡꯊꯤꯅꯕ ꯑꯃꯁꯨꯡ ꯍꯥꯟꯅ ꯁꯨꯅꯕ ꯀꯌꯥ ꯊꯣꯛꯂꯒꯅꯤ꯫ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯔꯥꯏꯔꯒꯅꯤ꯫ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯏꯃꯥ ꯏꯄꯥ ꯑꯣꯏꯅ ꯂꯧꯔꯒꯅꯤ꯫ ꯃꯇꯝ ꯈꯣꯡꯂꯩꯒꯤ ꯄꯥꯎꯇꯥꯛ ꯄꯥꯎꯖꯦꯜ ꯑꯁꯤ ꯆꯨꯝꯂꯛꯈꯤ꯫ ꯃꯃꯥꯡꯒꯤ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯏꯄꯥ ꯏꯄꯨ ꯄꯨꯀꯣꯛ ꯄꯨꯔꯦꯜꯁꯤꯡꯕꯨ ꯂꯨꯅ ꯅꯤꯡꯅꯔꯛꯈꯤꯕ, ꯂꯥꯏꯅꯤꯡ ꯑꯃꯁꯨꯡ ꯆꯦꯠꯅ ꯆꯠꯅꯔꯛꯈꯤꯕ ꯂꯤꯆꯠ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯍꯥꯛꯇꯛꯇꯒꯤ ꯍꯧꯔꯗꯨꯅ ꯃꯤꯇꯩꯁꯤꯡꯅ ꯃꯄꯥ ꯃꯄꯨꯁꯤꯡꯗꯨ ꯃꯤꯔꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯥꯡꯁꯤꯟ ꯇꯥꯛꯁꯤꯜꯂꯛꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯤꯇꯣꯞꯁꯤꯡꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯄꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯀꯣꯟꯗ ꯂꯩꯔꯤꯕ ꯃꯄꯥ ꯃꯆꯥ, ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯅꯔꯛꯈꯤꯗꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃ ꯑꯣꯏꯔꯤꯕ ꯆꯤꯠꯁꯥꯏꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯗꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕꯕꯨ ꯍꯥꯠꯈꯤ꯫ ꯃꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯁꯦꯝꯁꯥꯏꯁꯨ ꯅꯤꯡꯊꯤ ꯇꯨꯔꯦꯟꯒꯤ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯃꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯡꯁꯤꯡ ꯅꯨꯡꯁꯤꯅꯗꯕꯒꯤ ꯏꯆꯦꯜ ꯑꯁꯤꯅ ꯑꯁꯨꯝ ꯑꯇꯠꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯔꯣꯜ ꯀꯌꯥ ꯃꯈꯥ ꯆꯠꯊꯔꯛꯇꯨꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯆꯍꯤ 1918 ꯗꯒꯤ 1919 ꯈꯨꯟꯇꯥꯛꯄ ꯊꯣꯛꯈꯤ꯫ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯈ꯭ꯔꯤꯁꯇ 1932ꯗꯗꯤ ꯌꯦꯛꯅꯕ ꯕ꯭ꯔꯤꯇꯤꯁ ꯃꯆꯥ ꯁꯥꯍꯦꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯔꯣꯜ ꯀꯌꯥ ꯆꯨꯞꯅ ꯂꯩꯔꯛꯂꯕ ꯃꯤꯇꯩꯁꯤꯡꯒꯤ ꯂꯥꯏꯅꯤꯡ ꯑꯃꯁꯨꯡ ꯅꯥꯠ ꯑꯁꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕ ꯈ꯭ꯔꯤꯁꯇ 1919 ꯗꯒꯤ ꯈ꯭ꯔꯤꯁꯇ 1919 ꯍꯥꯛꯇꯛꯇꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯅ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯄꯥꯛꯀꯤ ꯂꯥꯏꯅꯤꯡ ꯑꯣꯏꯔꯛꯈꯤꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯤꯇꯩꯁꯤꯡ ꯑꯁꯤ ꯍꯤꯟꯗꯨꯁꯤꯡꯅꯤ꯫ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯟ ꯑꯁꯤ ꯃꯤꯇꯩꯁꯤꯡꯒꯤ ꯏꯃꯥ ꯂꯣꯟꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯐꯝ ꯈꯦꯟꯅꯕꯗꯒꯤ ꯂꯣꯟ ꯈꯔ ꯊꯩꯅꯕꯇꯅꯤ꯫ ꯃꯤꯇꯩ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤ ꯑꯔꯖꯨꯟꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥꯁꯤꯡꯅꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯃꯍꯥꯚꯥꯔꯠꯀꯤ ꯃꯅꯤꯄꯨꯔ ꯑꯗꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯨꯞꯁꯤꯟꯈꯤꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯏꯄꯥ ꯏꯄꯨ ꯄꯨꯄꯣꯛ ꯄꯨꯔꯦꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯅꯥꯊꯩꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯄꯟꯊꯨꯡ ꯑꯃ ꯌꯧꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫